Audi Arambai Tengol amadi Meeoi bisingna Bandh manungsida nungkaudagi ni haibag ichanupa ani kami masani hai makoi ani wanglomdagi pot puraga haibadi nisa puraga lak machaga konana lakpada aikoi mayamna phare ba Meeoi ani ache aikoi na kai matat machada tek takai da ba phuba cheba yaudana aikoi na Jirban police station da china khrani makha ba action di ji police na lobira sanu waina ajadi adu tawbatabu achumaina Bandhgumba lebaki irang thorkum matamda mama pa oibasingna su macha singbu jackson chenabiu sumaina thador-aga aikoi machen communal oiba irang thorokani thoroktan irang sidagi thoroktanaba khoi tanminasi haiba wafam sima choi thamjage sumaina same to same yare ima jeng haibiro maming do hayo amta ninhyang maming thalo noi oina haro sare samsa hairo thansi longkam mai ado kai no longkau de gini nangi mamina italo mansi ha mansi kam ati aina ha kam kai no kai de gini longkau de gini ipagi maming kari kawi ai ge ipagi diga maki di chi hoilong kam nakut pai ro ban lei geno si ase kai do bai porei no kari to pot pura pada phaban drugs pura pada yo pot drugs pura pada farm sagi ai sagi iran na lanjara ba nang asigi nang na puja pha ba ne bese lanjara ko se kana gi pu se nga go sirigat de ko ba ne season ri kari maram kai long gi na noi mungau gi nei pu ba ya de nang ko se hatta ba ko ni no season ri kari gi no amo han lawro